ꯆꯞ ꯈꯥꯝꯂꯛꯂꯤꯕ ꯒꯥꯔꯤ ꯑꯗꯨꯗ ꯁꯥꯏꯔꯁ ꯄꯤꯁꯨꯝ ꯁꯨꯞꯅ ꯌꯦꯡꯂꯛꯏ꯫ ꯁꯥꯏꯔꯁ ꯃꯁꯥꯗꯨ ꯐꯤꯡꯒꯠꯇꯦ, ꯑꯗꯨꯕꯨ ꯃꯁꯥꯒꯤ ꯈꯨꯠꯅꯥꯏ ꯑꯗꯨꯗꯤ ꯇ꯭ꯔꯤꯒꯔꯗꯨ ꯐꯠ ꯆꯤꯡꯂꯒ ꯁꯤꯠ ꯃꯈꯥꯗꯨꯗ ꯂꯤꯠꯊ ꯃꯃꯤꯠꯇꯨꯅ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯤ꯫ ꯃꯇꯥꯡ ꯑꯗꯨꯗꯅꯤ ꯊꯧꯖꯪꯕꯒꯤ ꯀꯣꯜ ꯂꯥꯛꯄꯗꯨ꯫ ꯁꯠ ꯔꯤꯁꯤꯞ ꯇꯧꯏ꯫ "ꯑꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯩ꯫ ꯇ꯭ꯔꯥꯐꯤꯛ ꯇꯣꯝꯕꯒꯤ ꯕꯣꯗꯤ ꯂꯣꯛꯇꯒꯤ ꯊꯤꯜꯂꯛꯄ ꯅꯨꯄꯥꯗꯨꯒ ꯄꯨꯟꯅ ꯐꯥꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯄꯗꯨꯗ ꯑꯩ ꯁ꯭ꯇꯦꯁꯟ ꯌꯧꯁꯜꯂꯦ꯫ ꯅꯪꯁꯨ ꯁꯣꯝꯗ ꯂꯥꯛꯅꯕ ꯇꯧꯔꯨ." ꯑꯗꯨꯒ ꯌꯥꯝ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗ ꯃꯨꯛꯇꯥꯔꯩꯅ ꯑꯩꯉꯣꯟꯗ, ꯑꯗꯨꯒ DGP ꯁꯔꯗꯁꯨ ꯃꯤꯁ ꯀꯣꯜ ꯄꯤꯔꯛꯏ꯫ ꯃꯦꯁꯦꯖꯇ "ꯁ꯭ꯇꯦ ꯁꯦꯐ" ꯀꯥꯏꯅ ꯊꯥꯔꯛꯑꯝꯃꯤ꯫ ꯌꯥꯝ ꯎꯁꯤꯠꯇꯕꯅꯤ ꯃꯥꯅ ꯇꯧꯔꯤꯁꯦ꯫ ꯃꯥꯒꯤ ꯂꯣꯀꯦꯁꯟ ꯈꯪꯂꯦ꯫ ꯐꯣꯔꯁꯦꯁꯤꯡ ꯆꯠꯅꯕ ꯔꯦꯗꯤꯗ ꯂꯩꯔꯦ꯫ ꯅꯪꯁꯨ ꯌꯧꯁꯤꯜꯅꯕ ꯇꯧꯔꯨ꯫ ꯀꯌꯥꯁꯨ ꯍꯥꯏꯈ꯭ꯔꯒꯦ꯫ ꯁꯥꯏꯔꯁ ꯇꯞꯂꯞꯅ, "ꯊꯧꯖꯪꯕ, I think I'm in trouble." ꯊꯧꯖꯪꯕꯅ ꯁꯠ ꯍꯪꯂꯛꯏ, "ꯀꯩꯗꯧꯔꯦ?" "ꯑꯩꯅ ꯄꯤꯌꯔꯅ ꯊꯅꯝꯃꯒ ꯂꯥꯛꯄꯗ ꯀꯦꯞꯁꯟꯒꯤ ꯂꯦꯟ 4 ꯍꯥꯏꯗꯣꯔꯛꯄꯒꯤꯗꯨꯗ ꯕ꯭ꯂꯦꯛ ꯁ꯭ꯀꯣꯔꯄꯤꯌꯣꯟ ꯄ꯭ꯂꯦꯠ ꯅꯝꯕꯔ ꯊꯦꯠꯇꯦ꯫ ꯑꯩꯒꯤ ꯂꯝꯕꯤ ꯊꯠꯈ꯭ꯔꯦ." ꯊꯧꯖꯪꯕ ꯐꯤꯡꯅ, "ꯒꯥꯔꯤꯗꯒꯤ ꯀꯨꯝꯒꯅꯨ, ꯈꯨꯠꯂꯥꯏ ꯔꯦꯗꯤ ꯂꯩꯌꯨ꯫ ꯃꯤꯅꯤꯠ 3 ꯈꯛ ꯉꯥꯏꯔꯝꯃꯨ, ꯑꯩꯈꯣꯏ ꯌꯧꯁꯤꯜꯂꯣꯅ ꯇꯧꯒꯦ꯫ ꯁꯥꯏꯔꯁ, ꯄ꯭ꯂꯤꯁ ꯕꯤ ꯁꯦꯐ." ꯐꯣꯟꯗꯨ ꯊꯝꯅꯗꯦ ꯊꯧꯖꯪꯕ꯫ ꯑꯣꯏꯔꯤꯕ ꯁꯥꯏꯔꯁꯀꯤ ꯐꯤꯚꯝ DGP, IGP ꯑꯃꯗꯤ ꯃꯌꯥꯝꯗꯨꯗ ꯈꯪꯍꯜꯂꯤ꯫ ꯃꯌꯥꯝꯁꯨ ꯁꯥꯏꯔꯁꯇ ꯑꯣꯟꯁꯦꯟ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯤ꯫ ꯃꯨꯛꯇꯥꯔꯩꯕꯨ ꯇꯥꯟꯅꯅꯕ ꯑꯃꯗꯤ ꯁꯥꯏꯔꯁꯀꯤ ꯃꯥꯏꯀꯩ ꯄꯥꯡꯅꯅꯕ ꯐꯣꯔꯁꯁꯤꯡꯗꯨ ꯂꯝꯕꯤ ꯁꯠ ꯈꯥꯏꯗꯣꯛꯅꯩ꯫ ꯃꯥꯡꯗ ꯈꯥꯝꯂꯤꯕ ꯒꯥꯔꯤ ꯑꯗꯨꯁꯨ ꯆꯦꯛꯃꯨꯛ ꯂꯥꯎꯗ ꯃꯤꯅꯤꯠ 3 ꯃꯨꯛꯇꯤ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯅꯣꯡꯃꯩ ꯍꯦꯛꯇ ꯁꯥꯏꯔꯁꯀꯤ ꯒꯥꯔꯤ ꯑꯗꯨ ꯇꯝꯅ ꯀꯥꯞꯁꯤꯜꯂꯛꯏ꯫ ꯁꯥꯏꯔꯁ ꯁꯤꯠ ꯃꯈꯥ ꯑꯗꯨꯗ ꯂꯨꯞꯊꯗꯨꯅ ꯈꯥꯡꯂꯤ꯫ ꯃꯃꯥꯡꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯒꯤ ꯀ꯭ꯔꯦꯛ ꯆꯠꯄ ꯍꯧꯔꯦ꯫ ꯅꯣꯡꯃꯩꯒꯤ ꯃꯈꯣꯜ ꯑꯗꯨꯁꯨ ꯐꯣꯟ ꯐꯥꯎꯅ ꯇꯥꯕꯅ ꯊꯧꯖꯪꯕ ꯍꯣꯏꯒꯤ ꯒꯥꯔꯤꯗꯨ ꯁ꯭ꯄꯤꯗ ꯌꯥꯡꯁꯤꯜꯂꯤ꯫ ꯀꯨꯏꯗꯦ ꯁꯠ ꯌꯧꯁꯤꯜꯂꯛꯄꯗꯨ꯫ ꯒꯥꯔꯤ 9ꯗ ꯂꯥꯛꯄ ꯃꯈꯣꯏ ꯃꯤꯑꯣꯏ 24 ꯁꯠ ꯀꯨꯝꯊꯔꯒ ꯃꯤꯀꯨꯞ ꯑꯃ ꯃꯥꯡꯍꯟꯗ ꯁ꯭ꯀꯣꯔꯄꯤꯌꯣꯟꯗꯨ ꯇꯝꯅ ꯍꯦꯛꯇ ꯀꯥꯞꯁꯤꯜꯂꯛꯏ꯫ ꯁꯣꯝꯗ ꯁ꯭ꯀꯣꯔꯄꯤꯌꯣꯟ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯨꯛꯇꯥꯔꯩꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯃꯨꯛꯇꯥꯔꯩꯒꯤ ꯑꯣꯔꯗꯔ ꯃꯇꯨꯡ ꯏꯟꯅ CBI ꯃꯈꯣꯏ 3ꯗ ꯇꯥꯔꯒꯦꯠ ꯇꯧꯔꯒ ꯑꯍꯤꯡꯗ ꯃꯣꯏꯅ ꯂꯩꯔꯤꯕ ꯕꯤꯜꯗꯤꯡꯗꯨꯒꯤ ꯂꯦꯟ ꯑꯗꯨꯋꯥꯏꯗ ꯁꯦꯟꯅꯕ ꯂꯥꯛꯄꯅꯤ꯫ ꯃꯇꯥꯡ ꯆꯥꯅ ꯁꯥꯏꯔꯁꯅ ꯒꯥꯔꯤ ꯊꯧꯗꯣꯛꯈꯤꯕꯗꯨꯗ ꯃꯈꯣꯏ ꯄꯨꯂꯞ ꯏꯟꯅꯔꯛꯄꯅꯤ꯫ 3ꯒꯤ ꯃꯅꯨꯡꯗ ꯑꯃ ꯈꯨꯗꯨꯝ ꯆꯜꯂꯦ ꯈꯟ ꯃꯨꯛꯇꯥꯔꯩ ꯎꯁꯤꯠꯇꯅ ꯊꯧꯖꯪꯕ ꯑꯃꯗꯤ DGPꯗ ꯀꯣꯜ ꯇꯧꯁꯤꯜꯂꯒ ꯃꯦꯁꯦꯖ ꯊꯥꯖꯤꯟꯗꯨꯅ ꯀꯔꯦꯝꯅꯕꯅꯤ꯫ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯁꯨ ꯇꯣꯝꯕꯒꯤ ꯕꯣꯗꯤ ꯐꯪꯕꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝ ꯑꯃ ꯂꯥꯡꯅꯔꯤ꯫ ꯃꯥꯅ ꯐꯣꯟ ꯑꯣꯐ ꯇꯧꯗ꯭ꯔꯤꯉꯩ ꯂꯩꯈꯤꯕ ꯂꯣꯀꯦꯁꯟꯗꯨ ꯄꯨꯂꯤꯁꯅ ꯈꯪꯈ꯭ꯔꯕꯅꯤꯅ ꯃꯥꯕꯨ ꯁꯣꯏꯗꯅ ꯊꯤꯔꯛꯀꯅꯤ ꯈꯪꯕꯒꯤ ꯃꯥꯅ ꯐꯣꯟ ꯇꯧꯕꯗꯨ ꯑꯦꯚꯔꯂꯥꯁꯇꯤꯡ 5th ꯑꯣꯔꯐꯥꯟ ꯍꯣꯝ ꯃꯅꯥꯛꯇꯒꯤꯅꯤ꯫ ꯁꯥꯏꯔꯁꯀꯤ ꯃꯇꯨꯡꯗ ꯏꯜꯂꯛꯄꯁꯤꯡ ꯑꯗꯨꯁꯨ ꯃꯨꯛꯇꯥꯔꯩꯅ ꯀꯥꯞꯊꯠꯂꯨ ꯍꯥꯏꯅ ꯑꯣꯔꯗꯔ ꯍꯦꯛ ꯄꯤꯔꯛꯄꯒ ꯍꯦꯛꯇ ꯀꯥꯞꯁꯤꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯥꯛꯂꯤꯕ ꯒꯥꯔꯤ ꯃꯌꯥꯝꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯨꯛꯇꯥꯔꯩꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯅꯕ ꯍꯣꯠꯅꯔꯤꯉꯩ ꯀꯥꯞꯁꯤꯜꯂꯛꯄ ꯅꯣꯡꯃꯩꯅ ꯍꯦꯟꯕꯅ ꯒꯥꯔꯤꯗꯨ ꯃꯩ ꯕ꯭ꯔꯪ ꯍꯧꯗꯨꯅ ꯆꯥꯛꯏ꯫ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯇꯥꯡꯁꯤ ꯊꯤꯅꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯃꯊꯥ ꯁꯥꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯩ꯫ ꯅꯤꯡꯊꯤꯅꯨꯁꯨ ꯏꯃꯨꯡꯒꯤ ꯃꯤ ꯑꯃꯒꯨꯝ ꯃꯌꯥꯝꯗꯨꯒꯤ ꯃꯇꯨꯡ ꯀꯣꯏꯏꯟ ꯍꯦꯛ ꯏꯟꯅꯩ꯫ ꯑꯃꯅꯁꯨ ꯈꯪꯗꯦ ꯑꯃꯅꯁꯨ ꯎꯗꯦ ꯍꯥꯏꯔꯛꯂꯕꯗ ꯁꯅꯥꯅꯨ ꯄꯥꯈꯠꯅ ꯋꯥꯈꯜ ꯈꯟꯕ ꯍꯦꯟꯖꯤꯟꯕꯗꯨ ꯍꯧꯔꯛꯄꯗ ꯂꯦꯛꯊꯔꯛꯏ꯫ ꯃꯥꯕꯨ ꯔꯨꯝꯗ ꯄꯨꯁꯤꯜꯂꯒ ꯃꯌꯥꯝ ꯆꯪꯗꯅ ꯂꯥꯏꯀꯠꯅꯩ꯫ ꯅꯤꯡꯊꯤꯅꯨꯁꯨ ꯌꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯆꯪꯂꯛꯄꯗꯨꯗ ꯇꯧꯐꯝ ꯈꯪꯗꯦ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯛꯄꯗ ꯔꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯇꯦꯕꯜꯗꯨꯗ ꯍꯌꯦꯡ ꯍꯟꯅꯅꯕꯒꯤ ꯄꯣꯠ ꯂꯣꯏꯁꯤꯜꯂꯤꯕ ꯕꯦꯒꯇꯨꯒꯤ ꯅꯥꯀꯟꯗ ꯕꯦꯒ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯛꯏ꯫ ꯅꯤꯡꯊꯤꯅꯨ ꯉꯛꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯕꯦꯒꯇꯨ ꯇꯞꯅ ꯂꯥꯛꯂꯒ ꯇꯥꯞ ꯄꯥꯏꯈꯠꯂꯝꯃꯤ꯫ ꯕꯦꯒꯇꯨ ꯃꯁꯛ ꯆꯞ ꯆꯥꯅ ꯈꯪꯂꯤ, ꯄꯟꯊꯗꯦ꯫ ꯆꯦꯟꯗꯨ ꯁꯠ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯉꯤ꯫ ꯅꯤꯡꯊꯤꯅꯨ ꯃꯌꯥꯗꯨ ꯀꯥꯔꯒ ꯁꯣꯔ ꯑꯃ ꯈꯪꯍꯣꯟ ꯍꯣꯟꯗꯣꯛꯏ꯫ ꯃꯥꯅꯤ, ꯏꯇꯥꯄꯨꯌꯥꯒꯤ iPadꯇꯨꯅꯤ꯫ ꯊꯕꯛ ꯄꯨꯝꯕꯒꯤ ꯑꯦꯝꯄ꯭ꯂꯣꯌꯔꯁ ꯑꯃꯗꯤ ꯁꯤꯖꯤꯟꯅꯔꯝꯕ ꯄ꯭ꯔꯣꯄꯔꯇꯤ, ꯕꯤꯖꯤꯅꯦꯁ ꯄꯨꯝꯕꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟ ꯇꯧꯅꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠ ꯄꯨꯝꯕ ꯍꯥꯞꯈꯤꯕ ꯑꯃꯗꯤ ꯕꯤꯖꯤꯅꯦꯁ ꯄꯨꯝꯕꯒꯤ ꯒꯕꯔꯟꯃꯦꯟꯠꯀ ꯌꯥꯅꯈꯤꯕ ꯐꯥꯏꯜ ꯄꯨꯝꯕ ꯑꯗꯨꯗ ꯌꯥꯎꯈꯤꯕꯅꯤ꯫ ꯃꯗꯨꯇꯕꯨꯅꯤ ꯃꯨꯛꯇꯥꯔꯩꯅ ꯅꯍꯥꯟꯗꯒꯤ ꯊꯤꯔꯤꯕ꯫ iPadꯇꯨꯕꯨ ꯐꯪꯅꯕꯅꯤ ꯏꯇꯥꯄꯨꯌꯥꯕꯨ ꯊꯤꯕꯁꯨ꯫ ꯐꯥꯏꯜꯁꯤꯡ ꯑꯗꯨꯕꯨꯅꯤ ꯃꯨꯛꯇꯥꯔꯩꯅ ꯊꯤꯔꯤꯕ꯫ ꯐꯥꯏꯜ ꯃꯌꯥꯝꯁꯤ ꯐꯪꯂꯒꯗꯤ ꯃꯥꯒꯤ ꯃꯐꯝꯗ ꯀꯅꯥ ꯑꯃꯕꯨ ꯗꯔꯀꯥꯔ ꯑꯣꯏꯔꯔꯣꯏ꯫ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯑꯣꯟꯊꯣꯛꯇꯨꯅ ꯑꯣꯏꯒꯗꯧꯔꯕꯅꯤ꯫ ꯅꯤꯡꯊꯤꯅꯨ ꯃꯥꯒꯤ ꯑꯋꯥꯕ ꯀꯣꯛꯂꯒꯅꯤ ꯈꯟ ꯕꯦꯒꯇꯨ ꯃꯊꯥꯗꯨ ꯆꯦꯆꯦꯠ ꯀꯣꯟꯁꯤꯜꯂꯤ꯫ ꯑꯀꯣꯏꯕꯗꯨ ꯑꯃꯨꯛꯇꯪ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯁꯅꯥꯅꯨꯗ ꯂꯣꯏꯅꯃꯛ ꯃꯥꯏ ꯑꯣꯟꯁꯤꯟꯕꯅ ꯀꯅꯥꯝꯇ ꯃꯉꯣꯟꯗ ꯌꯦꯡꯕ ꯁꯪꯗꯦ꯫ ꯅꯤꯡꯊꯤꯅꯨ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯃꯥ ꯀꯅꯥꯕꯨ ꯅꯤꯡꯁꯤꯡꯗ꯭ꯔꯦ꯫ ꯄꯣꯠꯁꯤ ꯃꯨꯛꯇꯥꯔꯩꯗ ꯊꯨꯅ ꯄꯤꯈꯤꯕ, ꯑꯗꯨꯒ ꯃꯍꯥꯛ ꯑꯃꯗꯤ ꯃꯥꯒꯤ ꯍꯣꯝ ꯏꯪꯅ ꯂꯩꯕ, ꯃꯁꯤꯇꯅꯤ ꯆꯞ ꯌꯨꯡꯅ ꯈꯟꯗꯨꯅ ꯂꯩꯔꯤꯕ꯫
ꯄꯟꯊꯕ ꯆꯨꯝꯗ꯭ꯔꯦ ꯈꯟ ꯕꯦꯒꯇꯨ ꯃꯊꯥꯗ ꯀꯣꯜꯂꯒ ꯀꯥꯗꯨꯗꯒꯤ ꯊꯨꯅ ꯊꯣꯛꯂꯛꯇꯨꯅ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯀꯣꯔꯤꯗꯣꯔ ꯍꯦꯛ ꯌꯧꯕꯒ ꯇꯥꯡꯁꯤ ꯂꯥꯛꯂꯤꯕꯗꯨ ꯎꯏ꯫ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏ ꯃꯃꯥꯏꯗꯨ ꯅꯥꯀꯜꯗ ꯂꯩꯊꯣꯛꯀꯦ ꯇꯧꯕꯅꯤ꯫ ꯅꯤꯡꯊꯤꯅꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯂꯛꯏ꯫ ꯇꯥꯡꯁꯤꯒꯤ ꯇꯨꯡꯗ ꯂꯥꯛꯂꯤꯕ ꯀꯦꯞ ꯑꯃꯨꯕ ꯅꯣꯡꯃꯩ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨ ꯎꯕꯗ ꯇꯥꯡꯁꯤꯕꯨ ꯍꯥꯠꯂꯗꯧꯔꯕ꯭ꯔꯥ ꯈꯟꯗꯨꯅ ꯈꯣꯡꯊꯥꯡꯗꯨ ꯊꯨꯅ ꯊꯥꯡꯂꯛꯄ ꯇꯥꯡꯁꯤ ꯅꯤꯡꯊꯤꯅꯨ ꯎꯕꯗ ꯃꯥꯁꯨ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯉꯛꯂꯞ ꯅꯤꯡꯊꯤꯅꯨꯕꯨ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯗꯨꯗꯅꯤ ꯇꯨꯡꯗꯒꯤ ꯅꯨꯄꯥ ꯑꯃ ꯁꯠ ꯍꯥꯏꯒꯠꯇꯨꯅ ꯅꯤꯡꯊꯤꯅꯨꯒꯤ ꯃꯈꯧꯔꯤꯗ ꯅꯣꯡꯃꯩ ꯅꯝꯂꯒ ꯄꯨꯈꯤꯕꯗꯨ꯫ ꯇꯥꯡꯁꯤ ꯄꯥꯈꯠꯅ ꯅꯨꯄꯥ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯅꯤꯡꯊꯤꯅꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯅꯤꯡꯊꯤꯅꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤꯕ ꯃꯃꯤꯠ ꯑꯗꯨꯅ ꯇꯥꯡꯁꯤꯕꯨ ꯃꯨꯟꯅ ꯌꯦꯡꯂꯝ ꯅꯨꯄꯥ ꯑꯗꯨꯅ ꯏꯜꯂꯒ ꯄꯨꯔꯤꯕꯗꯨ ꯇꯨꯃꯤꯟꯅ ꯌꯥꯏ꯫ ꯇꯥꯡꯁꯤ ꯋꯥ ꯍꯥꯏꯗꯨꯅ ꯈꯥꯝꯒꯦ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯃꯆꯤꯟꯗꯨ ꯄꯟꯈ꯭ꯔꯦ꯫ ꯃꯌꯥ ꯀꯥꯅ ꯃꯆꯤꯟꯗꯨ ꯅꯤꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯇꯥꯡ ꯑꯗꯨꯗꯅꯤ ꯀꯌꯥꯅ ꯇꯍꯥ ꯇꯍꯥ ꯆꯦꯜꯂꯛꯂꯒ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯥꯒꯤ ꯐꯨꯠ ꯄꯥꯏꯔꯒ ꯍꯣꯁꯄꯤꯇꯥꯜ ꯀꯣꯔꯤꯗꯣꯔ ꯃꯅꯨꯡꯗ ꯄ꯭ꯔꯞ ꯆꯤꯡꯁꯤꯟꯕꯗꯨ꯫ ꯇꯥꯡꯁꯤ ꯃꯃꯤꯠꯅ ꯃꯄꯥꯟꯗ ꯌꯦꯡꯂꯒ ꯃꯔꯩꯗꯨ ꯂꯠꯂꯠ ꯇꯧꯗꯨꯅ ꯍꯥꯏꯔꯤ, ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨ ꯅꯤꯡꯊꯤꯅꯨꯅꯤ꯫ ꯀꯌꯥ ꯈꯣꯡꯊꯥꯡꯗꯨ ꯂꯦꯞꯇꯨꯅ ꯇꯥꯡꯁꯤꯒꯤ ꯂꯦꯡꯖꯨꯝꯗꯨ ꯄꯥꯏꯔꯒ ꯇꯍꯥ ꯇꯍꯥ ꯍꯥꯏꯔꯦ, ꯇꯥꯡꯁꯤ ꯅꯪ ꯆꯪꯉꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯀꯅꯨ꯫ ꯃꯤꯅ ꯋꯥꯔꯤ ꯁꯥꯁꯦ ꯍꯥꯏꯅ ꯂꯥꯛꯑꯒꯁꯨ ꯀꯅꯥꯝꯇ ꯋꯥꯔꯤ ꯁꯥꯟꯅꯒꯅꯨ꯫ ꯆꯪ ꯌꯥꯝ ꯊꯨꯅ ꯑꯝꯇ ꯆꯪꯉꯨ꯫ ꯅꯨꯄꯥꯗꯨꯒꯤ ꯇꯍꯥꯕ ꯃꯇꯧ ꯑꯗꯨꯗ ꯇꯥꯡꯁꯤꯁꯨ ꯌꯦꯠꯂꯨꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯄꯥꯈꯠꯆꯕ ꯑꯃꯗꯤ ꯄꯣꯛꯄꯅ ꯃꯀꯣꯛꯇꯣ ꯑꯃꯨꯛꯇꯪ ꯅꯣꯝꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯁꯨ ꯐꯖꯅ ꯆꯠꯂꯨꯀꯣ ꯀꯌꯥ꯫ ꯅꯪꯒꯤ ꯊꯕꯛꯇꯣ ꯍꯣꯔꯦꯟ ꯅꯣꯡꯉꯥꯜꯂꯒ ꯂꯣꯏꯔꯁꯨ ꯍꯌꯦꯡ ꯂꯣꯏꯔꯁꯨ ꯅꯪꯅ ꯌꯨꯝꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯜꯂꯛꯑꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯎꯀꯣ꯫ ꯑꯩ ꯅꯪꯒꯤ ꯀꯣꯜ ꯉꯥꯏꯔꯝꯒꯦ꯫ ꯃꯤꯄꯥꯏꯔꯤꯕ ꯅꯨꯄꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯐꯥꯊꯕꯤꯕ ꯑꯣꯏꯅ ꯇꯥꯡꯁꯤꯒꯤ ꯃꯀꯣꯛꯇ ꯑꯃꯨꯛꯇꯪ ꯅꯥꯟꯊꯕꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯥꯏꯔꯛꯀꯗꯣꯏꯅꯤ ꯅꯪꯁꯨ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ꯫ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯜꯂꯒ ꯋꯥꯒꯅꯨ꯫ ꯑꯩ ꯀꯩꯁꯨꯝꯇ ꯇꯧꯔꯣꯏ꯫ ꯆꯪꯉꯨꯀꯣ ꯑꯩ ꯊꯣꯛꯈ꯭ꯔꯒꯦ꯫ ꯍꯣꯔꯦꯟ ꯀꯣꯜ ꯇꯧꯔꯛꯀꯗꯣꯏꯅꯤ꯫ ꯇꯥꯡꯁꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗ ꯃꯁꯥꯗꯨ ꯃꯤꯄꯥꯏꯕ ꯑꯃꯅ ꯌꯣꯝꯁꯤꯟꯕꯒꯨꯝ ꯐꯥꯎꯔꯔꯤ꯫ ꯑꯗꯨꯕꯨ ꯃꯥ ꯅꯨꯄꯥꯗꯨꯕꯨꯁꯨ ꯈꯥꯡꯕ ꯉꯝꯗꯦ꯫ ꯃꯄꯤ ꯏꯔꯥ ꯏꯍꯧꯅ ꯃꯀꯣꯛꯇꯨ ꯅꯣꯝꯂꯒ ꯇꯨꯡ ꯍꯟꯅ ꯍꯟꯅ ꯆꯠꯄ ꯍꯧꯏ꯫ ꯀꯌꯥꯁꯨ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯦꯞꯍꯧꯔꯤ꯫ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕ ꯐꯣꯟ ꯑꯗꯨꯁꯨ ꯂꯧꯊꯣꯛꯂꯒ ꯋꯥꯔꯤ ꯁꯥꯔꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯅꯨꯄꯥꯗꯨ ꯃꯊꯧ ꯆꯤꯜꯂꯦ ꯈꯪꯂꯕꯗ ꯇꯥꯡꯁꯤ ꯀꯌꯥꯗꯒꯤ ꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯇꯐꯤꯡ ꯆꯦꯜꯂꯗꯨꯅ ꯃꯥꯒꯤ ꯔꯨꯝꯒꯤ ꯊꯣꯡꯗꯨ ꯍꯥꯡꯉꯤ꯫ ꯐꯣꯟꯗꯒꯤ IGPꯅ ꯍꯥꯏꯔꯛꯂꯤ, ꯑꯦꯚꯔꯂꯥꯁꯇꯤꯡ ꯐꯤꯐ ꯑꯣꯔꯐꯥꯟ ꯍꯣꯝꯗ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯅꯝꯗꯅ ꯆꯪꯂꯒ ꯁ꯭ꯇꯥꯐ 10ꯒ ꯑꯉꯥꯡ 30 ꯔꯣꯝ ꯐꯥꯔꯒ ꯄꯨꯈ꯭ꯔꯦ ꯍꯥꯏꯅ꯫ ꯀꯌꯥ ꯄꯟꯊꯗꯦ꯫ ꯇꯥꯡꯁꯤꯅ ꯔꯨꯝ ꯍꯦꯛ ꯌꯧꯈꯤꯕꯒ ꯃꯃꯥꯏ ꯂꯩꯔꯒ ꯊꯨꯅ ꯊꯣꯛꯂꯛꯏ꯫ ꯒꯥꯔꯤꯗꯨ ꯁ꯭ꯄꯤꯗ ꯌꯥꯡꯅ ꯊꯧꯗꯨꯅ ꯁ꯭ꯇꯦꯁꯟꯗ ꯌꯧꯁꯤꯜꯂꯤ꯫ ꯃꯤꯀꯨꯞ ꯈꯔꯗ ꯅꯥꯏꯇꯤꯡꯒꯜ ꯁꯤꯇꯤ ꯄꯨꯡꯂꯥꯡ ꯂꯥꯡꯉꯤ꯫ ꯇ꯭ꯔꯥꯐꯤꯛ ꯇꯣꯝꯕꯒꯤ ꯕꯣꯗꯤ ꯐꯪꯈꯤꯕ, ꯀꯦꯁꯕꯤꯟ ꯍꯥꯏꯖꯤꯟꯐꯝꯗ ꯐꯣꯔꯁꯀ ꯆꯨꯔꯥꯟ ꯊꯥꯕꯒ ꯀꯥꯞꯅꯕꯒꯤ ꯄꯥꯎ, ꯑꯗꯨꯒ ꯑꯦꯚꯔꯂꯥꯁꯇꯤꯡ ꯐꯤꯐ ꯑꯣꯔꯐꯥꯟ ꯍꯣꯝꯗꯒꯤ ꯗꯥꯏꯔꯦꯛ ꯆꯪꯂꯒ ꯁ꯭ꯇꯥꯐ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡ ꯐꯥꯈꯤꯕꯒꯤ ꯄꯥꯎ꯫ ꯁꯥꯏꯔꯦꯟ ꯁꯤꯒꯅꯦꯜ ꯈꯣꯡꯗꯨꯅ ꯁꯤꯇꯤꯗꯨꯃ ꯃꯤꯀꯨꯞ ꯈꯔꯗ ꯄꯨꯡꯂꯥꯡ ꯍꯦꯛ ꯂꯥꯡꯉꯤ꯫ ꯅꯤꯡꯊꯤꯅꯨ ꯃꯥꯕꯨ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯟꯁꯤꯟꯗꯨꯅ ꯒꯥꯔꯤ ꯑꯃꯗ ꯅꯝꯁꯤꯟꯗꯨꯅ ꯍꯥꯞꯀꯠꯂꯛꯂꯒ ꯄꯨꯔꯛꯏ ꯃꯨꯛꯇꯥꯔꯩꯒꯤ ꯂꯩꯐꯝ ꯑꯗꯨꯗ꯫ ꯂꯩꯃꯥꯏꯗ ꯏꯟꯊꯨꯔꯛꯏ, ꯃꯃꯥꯏꯗꯨ ꯎꯞꯇꯨꯅ ꯌꯨꯡꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯈꯨꯠꯇꯨꯅ ꯀꯣꯜꯂꯤꯕ ꯕꯦꯒ ꯑꯗꯨꯁꯨ ꯊꯥꯗꯣꯛꯇꯦ꯫ ꯅꯤꯡꯊꯤꯅꯨ ꯃꯄꯤ ꯁꯤꯡꯊꯥꯅ ꯂꯩꯃꯥꯏꯗꯒꯤ ꯃꯃꯥꯏꯗꯨ ꯍꯧꯒꯠꯂꯤ꯫ ꯑꯗꯨꯒ ꯀꯞꯂꯝꯕꯗꯨꯁꯨ ꯆꯞ ꯂꯦꯞꯄꯤ꯫ ꯅꯥꯀꯣꯡꯅ ꯇꯥꯔꯛꯂꯤꯕ ꯃꯤꯁ ꯀꯧꯗꯨꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯅꯤꯡꯊꯤꯅꯨ ꯃꯁꯥꯗꯨ ꯇꯨ ꯈꯪꯆꯨꯡ ꯆꯨꯡꯉꯤ꯫ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯅ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣꯝꯗ ꯃꯃꯥꯏ ꯂꯩꯁꯤꯜꯂꯒ ꯃꯆꯤꯟꯗꯨ ꯊꯛ ꯊꯛ ꯅꯤꯛ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤꯡꯕꯨ ꯀꯧꯏ꯫ ꯈꯪꯂꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯥꯒꯤ ꯍꯣꯝꯒꯤ ꯑꯉꯥꯡꯁꯤꯡ ꯃꯨꯛꯇꯥꯔꯩꯅ ꯈꯨꯗꯨꯝ ꯆꯜꯂꯦ ꯍꯥꯏꯕ꯫ ꯅꯤꯡꯊꯤꯅꯨ ꯀꯞꯂꯗꯨꯅ ꯑꯉꯥꯡꯁꯤꯡꯕꯨ ꯑꯃꯨꯛ ꯀꯧ, ꯃꯨꯛꯇꯥꯔꯩꯗ ꯑꯃꯨꯛ ꯂꯥꯜꯂꯦ ꯍꯥꯏꯅ ꯀꯟꯅ ꯍꯥꯏꯔꯤ꯫ ꯁꯥꯔ, ꯑꯉꯥꯡꯁꯤꯡꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ꯫ ꯑꯩꯅ ꯂꯥꯟꯕꯅꯤ꯫ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯕꯤꯌꯨ꯫ ꯑꯉꯥꯡꯁꯤꯡꯗꯗꯤ ꯁꯣꯛꯄꯤꯒꯅꯨ ꯁꯥꯔ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯇꯥꯕꯤꯌꯨ꯫ ꯃꯇꯧ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯐꯝꯂꯝꯕ ꯃꯨꯛꯇꯥꯔꯩ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯅꯥꯀꯜꯒꯤ ꯕꯥꯁꯀꯦꯠꯇ ꯌꯥꯎꯗꯨꯅ ꯂꯩꯔꯤꯕ ꯁ꯭ꯇꯤꯛ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯒꯣꯜꯐ ꯁ꯭ꯇꯤꯛ ꯑꯃ ꯁꯠ ꯂꯧꯊꯣꯛꯇꯨꯅ ꯑꯉꯥꯡ ꯑꯃ ꯃꯁꯥ ꯁꯥꯒꯟ ꯄꯥꯏꯔꯒ ꯁꯣꯔ ꯆꯤꯡꯂꯒ ꯅꯤꯡꯊꯤꯅꯨꯒꯤ ꯃꯃꯥꯡꯗ ꯊꯝꯃꯤ꯫ ꯑꯗꯨꯒ ꯋꯥ ꯋꯥ ꯀꯞꯂꯤꯕ ꯑꯉꯥꯡ ꯑꯗꯨꯗ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯒꯣꯜꯐ ꯁ꯭ꯇꯤꯛ ꯑꯗꯨꯅ ꯁꯦꯠ ꯁꯦꯠ ꯂꯥꯎꯅ ꯍꯦꯛꯇ ꯀꯟꯊꯠꯂꯤ꯫ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨ ꯋꯥ ꯋꯥ ꯀꯞꯄꯤ꯫ ꯅꯤꯡꯊꯤꯅꯨꯁꯨ ꯀꯞꯂꯗꯨꯅ ꯃꯈꯨꯠ ꯂꯣꯟꯅꯔꯒ ꯍꯥꯏꯖꯔꯤ꯫ ꯃꯨꯛꯇꯥꯔꯩ ꯋꯥ ꯉꯥꯡꯗꯦ꯫ ꯑꯗꯨꯛ ꯅꯧꯔꯤꯕ ꯑꯉꯥꯡ ꯑꯗꯨꯗ ꯃꯤꯅꯨꯡꯁꯤ ꯂꯩꯇ ꯁ꯭ꯇꯤꯛꯇꯨꯅ ꯁꯦꯠ ꯁꯦꯠ ꯂꯥꯎꯅ ꯀꯟꯕ ꯂꯦꯞꯇꯦ꯫
ꯅꯤꯡꯊꯤꯅꯨ ꯅꯥꯀꯣꯡꯗ ꯇꯥꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯈꯨꯔꯨ ꯁꯤꯠꯇꯨꯅ ꯂꯥꯛꯂꯒ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯣꯟꯁꯤꯜꯂꯤ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯕꯦꯒ ꯑꯗꯨꯁꯨ ꯃꯈꯥꯗ ꯊꯥꯗꯈ꯭ꯔꯦ ꯃꯨꯛꯇꯥꯔꯩ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯃꯥꯒꯤ ꯐꯝꯐꯝ ꯑꯗꯨꯅ ꯆꯪꯁꯤꯜꯂꯒ ꯐꯝꯊꯩ ꯑꯗꯨꯒ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯅꯤꯡꯊꯤꯅꯨꯒꯤ ꯃꯃꯤꯠ ꯄꯨꯜꯂꯤꯕꯗꯨ ꯂꯧꯊꯣꯛꯎ ꯍꯥꯏꯔꯒ ꯂꯧꯊꯣꯛꯍꯜꯂꯤ ꯅꯤꯡꯊꯤꯅꯨ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯃꯥꯅ ꯀꯣꯜꯂꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯦꯡꯂꯛꯏ ꯕ꯭ꯂꯦꯁꯤꯅꯤ ꯃꯨꯛꯇꯥꯔꯩꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯐꯨꯕꯤꯔꯤꯕ ꯑꯉꯥꯡꯗꯨ ꯅꯧꯔꯤꯕ ꯎꯟꯁꯥꯗꯨ ꯃꯇꯠ ꯃꯇꯠ ꯏ ꯊꯣꯛꯅ ꯍꯨꯕꯥꯠꯂꯦ ꯁꯦꯒꯥꯏꯔꯦ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡꯗꯨ ꯄ꯭ꯔꯞ ꯆꯪꯁꯤꯟ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯇꯥꯞ ꯇꯥꯞ ꯄꯥꯏꯔꯒ ꯊꯪꯅꯕ ꯀꯥ ꯑꯗꯨꯗ ꯁꯣꯔꯣ ꯁꯣꯔꯣ ꯆꯪꯁꯤꯟꯈꯤ ꯅꯤꯡꯊꯤꯅꯨ ꯍꯧꯒꯠꯇꯨꯅ ꯇꯥꯟꯅꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯅꯤꯅ ꯃꯀꯣꯛꯇ ꯅꯣꯡꯃꯩ ꯅꯝꯗꯨꯅ ꯂꯩꯈ꯭ꯔꯕꯗ ꯃꯍꯥꯛ ꯀꯞꯄꯒ ꯌꯦꯡꯕ ꯅꯠꯇ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯥꯁꯨ ꯀꯞꯂꯗꯨꯅ ꯍꯥꯏꯖꯕꯁꯨ ꯂꯦꯞꯇꯦ ꯑꯉꯥꯡ ꯄꯨꯁꯤꯟꯈꯤꯕ ꯔꯨꯝ ꯑꯗꯨꯒ ꯐꯥꯎꯅꯔꯤꯕ ꯀꯥꯔꯗꯕꯣꯔꯗꯀꯤ ꯐꯛꯂꯥꯡ ꯑꯗꯨ ꯅꯨꯄꯥ ꯈꯔꯅ ꯍꯥꯡꯗꯣꯛꯏ ꯎꯔꯛꯂꯦ ꯑꯥꯏꯁ ꯇꯦꯡꯛꯅꯤ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯐ꯭रीजिंग पॉइंट माइनस मैक्सिमम याउने इंब फ्रोजन आइसिंग अदु का हेने इंबगी मनिलसु कारी मदु उबद निंगथीनु अंगावी ओइरे मुक्तारेगी मखोंगद चेंसिलगा कोन्सिली अदुगा कपलगा हाइरे आई लानख्रे सर आई बोइना हानु अंगांग सिंगसिददि मखोय करिमदा खंगदबन मखोय ददि कैसु तौबिगन आई लानख्रे अंगांग सिंगद दुमाइना तौबिगनु सर हाइजरिबदु तादे मुक्तारे मागी वाबु निंगथीनुना उशित थवैदना असुकुइबा चही 5-6 असि लैरकपा नता मुक्तारैगी लंबी पोंबा लोइरक्लबा मतम असिददि मागी असौबगी पनखै लानख्रबन कपलदुना हाइजरिबदु ताबगी महुत अंगांग सिंग अदुबु सानपोतकोम मखोंग पाइरगा आइस टैंक अदुदा हेक्ता लंगथै अदुगा योखोक अमा पाइरगा लैरिबा नुपा सिंग अदुना अंगांग सिंग अदुगी मकोकता योतुना नमसिल्ली उबददा निंगथीनु ngawre फमलंबदगी हौगतलगा माइकई अदोमदा चेंसिनबा लाकने अदुबु लैरिबा नुपा अमना मसमदु ताव पाइ यालगा सोरो सोरो चिंगलगा लैमाइदा उपसिंदुना मखुत मखोंग सिंग अदु मी मरी चंगदुना येत्सिलगा मनंगनदा नेटसिली अदुबु ममित्ता उरी मिस हाइना कौदुना वावा कपलिबा अंगांग सिंग अदुना माबु येंगदुना कनबिनबा लाउरिबदु मिनुंगसि लैता अयिंबै सिंग अदुदा नमसिंदुना हातलिबदु निंगथीनु सिंथरिबा पिरांग मसादा फावखिद्रे ममित्ता उरिबदु करिनो खंगबंगमदा तौरिबदु तोओ हाइना कोइलाउ लाउरी मुक्तारे नुपा अमदा इंगित तौरगा कार्डबोर्ड की वाल अदु लोनसिलु हाइना इंगित तौई फगलांगदु लोनसिनखिबगा ngasai makai wa nganglamdaba muktare tablap machin lenglei nang mikhuba sidasu aibu singnari ningthinu kappagi ngangsang ngangna pumchot lupa mamit aduna muktare bu sonthana yenglei room duda thetliba tv du fat on tawraga thangnaba room gi cctv footage tharaga muktare wa makhatai mikhuba sidasu nangi tapuya gi lifam haidri hatliba nganga sina ariba nate leiba home du gi staff kunsu thangnaba kasir lei nangna na role chumdraba makhoi basu namit mamangda thangna lelak hatgani hai itapuya kadai de lei ningthinu choktharaba mamituna tv edu de yenglei sinthari lepanaida mitludagi pirang nasidi adubu mikop asida magi aronba thambagi kanaba kari maram lei magi punsida khwaidagi luna khanjariba homsi nasidi magi haktakta loirabada mahak magi oijaba thiba wakhaldu khanduna leiba ngamdri leiriba mache staff sing adudi ma kalam lagi haina khanduna siri siri ba khonjela duda kangla imachendo itapuya sikre ma sikre sa haujiksu ningthinu na minamli khanna muktare sauna ningthinu da laure hey chunthibi nang adu yongna ingona singnaba ningthinu mana tawkhiba aranba maral pomba machin kanglei itapuya sikre sa aina sir da minamduna haijankhiba itapuya hingli magi leipam khang haina oijabata thiba aigi wakhal lamjinguduna aisu sargo itapuya gi property pomba pamki adubu aina sargi mayokta lepadi iti koikidi muktare sauna nangi excuse piyu haibana tini itapuya sikhrabadi ibani na magi rent thengnakhiba magi fingerprint na sign tawkhiba mukchot pa chedu kanan tawriba ha chinthibi lamhui nang nabuk phattaba mini haibadi aina hanadagi khagi aduga nang makna aigi lambi oigi khalamba lamja sarana punsido chinkhat piwa ingonda
ꯅꯪꯅ ꯁꯤꯟꯅꯔꯤꯕ ꯅꯤꯡꯊꯤꯅꯨ ꯈꯅꯥꯎꯗꯨ ꯁꯤꯕꯅ ꯈꯣꯟꯖꯦꯜꯗꯨ ꯍꯧꯒꯠꯄ ꯉꯝꯗꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯗꯨꯁꯨ ꯃꯈꯥ ꯇꯥꯏ ꯑꯩꯅ ꯇꯧꯈꯤꯕ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠꯀꯤ ꯁꯥꯏꯟ ꯑꯩꯒꯤ ꯈꯨꯕꯤꯅ ꯇꯧꯈꯤꯕ ꯁꯥꯏꯟ ꯃꯨꯛꯇꯥꯔꯩ ꯅꯤꯡꯊꯤꯅꯨꯗ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯉꯤ ꯄꯨꯛꯐꯠꯇꯕꯤ ꯑꯩꯅ ꯇꯧꯈꯤꯕ ꯁꯥꯏꯟ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯁꯔ ꯏꯕꯥꯅꯤꯅ ꯆꯦꯗꯨ ꯊꯝꯂꯝꯂꯒ ꯑꯃꯨꯛ ꯂꯧꯕ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇꯨꯗ ꯁꯔ ꯂꯥꯛꯇ꯭ꯔꯤꯉꯩ ꯑꯩꯅ ꯆꯠꯂꯒ ꯇꯧꯈꯤꯕ ꯁꯥꯏꯟ ꯏꯇꯥꯄꯨꯌꯥꯕꯨ ꯍꯤꯡꯂꯤ ꯊꯥꯖꯍꯜꯂꯒ ꯑꯩꯅ ꯁꯔꯗꯒꯤ ꯀꯥꯟꯅꯕ ꯄꯨꯝꯕ ꯂꯧꯊꯣꯛꯀꯦ ꯈꯟꯗꯨꯅ ꯑꯩꯅ ꯁꯥꯁꯤꯟꯅꯗꯨꯅ ꯇꯧꯈꯤꯕ ꯁꯥꯏꯟ ꯑꯩꯕꯨ ꯄꯪꯉꯦ ꯍꯥꯏꯔꯤꯕ ꯁꯔꯁꯨ ꯑꯩꯅ ꯁꯤꯡꯉꯦ ꯍꯥꯏꯅ ꯈꯟꯗꯦ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠꯇꯨ ꯐꯥꯎꯕ ꯏꯇꯥꯄꯨꯌꯥꯒꯤꯔ ꯍꯥꯏꯅ ꯆꯦꯛ ꯇꯧꯈꯤꯗꯦ ꯑꯩꯅ ꯉꯥꯡꯕ ꯏꯇꯥꯄꯨꯌꯥ ꯍꯤꯡꯂꯤ ꯃꯥꯒꯤ ꯂꯩꯐꯝ ꯈꯪꯉꯤ ꯍꯥꯏꯖꯅꯕꯗ ꯁꯔꯅ ꯊꯥꯖꯈꯤ ꯏꯇꯥꯄꯨꯌꯥꯗꯣ ꯑꯁꯃꯔꯒꯤ ꯑꯟꯗꯔ ꯀꯟꯁꯇ꯭ꯔꯛꯁꯟ ꯕꯤꯜꯗꯤꯡ ꯑꯃꯗꯒꯤ ꯆꯣꯡꯊꯔꯒ ꯁꯤꯈꯤꯕꯗꯣ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯍꯧꯅ ꯁꯔꯅ ꯑꯩꯒꯤ ꯑꯣꯏꯗꯕ ꯋꯥ ꯊꯥꯖꯈꯤ ꯑꯣꯏꯖꯕ ꯊꯤꯃꯟꯕꯅ ꯍꯦꯟꯈꯤꯕꯅ ꯁꯔꯒꯤ ꯋꯥꯈꯜꯅ ꯑꯩꯅ ꯁꯥꯟꯅꯕ ꯐꯠꯇꯕ ꯄꯣꯂꯤꯇꯤꯛꯁ ꯑꯗꯨ ꯁꯔꯅ ꯊꯥꯖꯔꯒ ꯂꯩꯈꯤꯕꯅꯤ ꯁꯔꯗꯤ ꯑꯩꯕꯨ ꯅꯣꯡꯃꯇ ꯆꯤꯡꯅꯈꯤꯗꯦ ꯑꯩꯕꯨ ꯊꯥꯖꯈꯤꯕ ꯁꯔꯒꯤ ꯅꯔꯥꯜꯅꯤ ꯍꯣꯏ ꯁꯔꯅ ꯆꯨꯝꯗ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯁꯔꯕꯨ ꯊꯥꯖꯍꯟꯈꯤꯕ ꯑꯩꯒꯤ ꯏꯔꯥꯜ ꯑꯣꯏꯔꯒꯦ ꯃꯨꯛꯇꯥꯔꯩ ꯃꯆꯤ ꯂꯦꯡꯈꯤꯗ꯭ꯔꯤ ꯅꯤꯡꯊꯤꯅꯨꯁꯨ ꯃꯥꯒꯤ ꯋꯥꯗꯨ ꯃꯈꯥ ꯇꯥꯏ ꯁꯔꯕꯨ ꯀꯤꯃꯟꯕꯅ ꯑꯩ ꯋꯥꯔꯤꯁꯦ ꯍꯥꯏꯗꯣꯛꯄ ꯉꯝꯈꯤꯗꯕ ꯃꯗꯨꯒꯤꯗꯃꯛ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯑꯩꯅ ꯄꯨꯛ ꯐꯠꯇꯕꯗꯒꯤ ꯑꯣꯏꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯁꯔꯅ ꯊꯤꯔꯤꯕ ꯏꯇꯥꯄꯨꯌꯥꯒꯤ ꯕꯤꯖꯤꯅꯦꯁ ꯄꯨꯝꯕꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯑꯣꯅꯔꯁꯤꯞꯀꯤꯗꯃꯛ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯑꯗꯨꯒ ꯒꯕꯔꯃꯦꯟꯠ ꯌꯥꯎꯅ ꯁꯥꯏꯟ ꯇꯧꯈꯤꯕ ꯐꯥꯏꯜꯁꯤꯡꯗꯨ ꯌꯥꯎꯕ ꯑꯥꯏꯄꯦꯗꯇꯨ ꯉꯁꯤꯗꯤ ꯐꯪꯏ ꯃꯨꯛꯇꯥꯔꯩ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯕꯅ ꯍꯦꯜꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯤꯡꯊꯤꯅꯨꯅ ꯃꯥꯕꯨ ꯑꯄꯪꯕ ꯁꯤꯗꯨꯅ ꯂꯩꯔꯝꯕꯒꯤ ꯏꯀꯥꯏꯕꯅ ꯍꯦꯜꯂꯤꯕ꯭ꯔꯥ ꯃꯍꯥꯛ ꯃꯤꯀꯨꯞ ꯑꯁꯤꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯃꯤꯍꯨꯜ ꯑꯃꯅ ꯂꯝꯖꯤꯡꯂꯒ ꯇꯨꯃꯤꯟꯅ ꯂꯦꯞꯂꯤ ꯅꯤꯡꯊꯤꯅꯨ ꯃꯃꯤꯠꯅ ꯊꯤꯔꯛꯏ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯕꯦꯒ ꯑꯗꯨ ꯑꯗꯨꯒ ꯃꯨꯛꯇꯥꯔꯩꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯃꯨꯛꯇꯥꯔꯩ ꯋꯥ ꯉꯥꯡꯗ ꯁꯦꯠ ꯆꯪꯁꯤꯟ ꯕꯦꯒꯇꯨ ꯈꯨꯟꯒꯠꯂꯤ ꯑꯗꯨꯒ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ ꯍꯦꯛ ꯎꯕꯗ ꯈꯪꯉꯤ ꯃꯥꯅꯤ ꯊꯥꯏꯅ ꯏꯇꯥꯄꯨꯌꯥꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯆꯠꯄꯅ ꯃꯈꯣꯏꯁꯨ ꯑꯥꯏꯄꯦꯗ ꯑꯗꯨꯕꯨ ꯃꯁꯛꯇꯨ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯅꯥꯀꯟꯗ ꯃꯦꯠꯂꯒ ꯑꯣꯐꯇꯨ ꯍꯥꯡꯉꯤ ꯂꯣꯛ ꯁꯀ꯭ꯔꯤꯟ ꯑꯗꯨꯗ ꯇꯥꯡꯁꯤ ꯍꯥꯏꯅ ꯊꯥꯔꯤꯕꯗꯨ ꯎꯕꯗ ꯃꯨꯛꯇꯥꯔꯩ ꯅꯤꯡꯊꯤꯅꯨꯗ ꯌꯦꯡꯂꯛꯏ ꯅꯤꯡꯊꯤꯅꯨ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯑꯉꯥꯡꯗꯨꯗ ꯇꯥꯏꯅꯕꯤꯒꯅꯨ ꯏꯇꯥꯄꯨꯌꯥꯕꯨ ꯃꯤꯀꯨꯞ ꯈꯔꯗ ꯊꯦꯡꯅꯈꯤꯕꯅꯤ ꯃꯥꯗꯤ ꯕꯦꯒꯁꯦ ꯇꯥꯍꯧꯕꯗꯨꯗ ꯃꯉꯣꯟꯗ ꯂꯩꯔꯛꯄ ꯑꯣꯏꯒꯅꯤ ꯃꯨꯛꯇꯥꯔꯩ ꯈꯣꯟ ꯋꯥꯎꯔꯞꯅ ꯅꯈꯣꯏ ꯑꯅꯤꯗꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯅꯔꯤꯕ ꯑꯩꯅꯗ ꯃꯥ ꯈꯪꯕꯅꯤ ꯁꯔꯅ ꯑꯩꯉꯣꯟꯗ ꯄ꯭ꯔꯦꯁꯔ ꯀꯌꯥ ꯄꯤꯔꯛꯄꯗꯨꯗ ꯏꯇꯥꯄꯨꯌꯥꯒ ꯈꯪꯅꯕ ꯃꯤ ꯄꯨꯝꯕꯒꯤ ꯃꯅꯥꯛꯇ ꯀꯣꯏꯆꯠ ꯆꯠꯂꯒ ꯑꯩꯅ ꯍꯪꯈꯤ ꯃꯥꯒꯁꯨ ꯅꯣꯡꯃ ꯏꯇꯥꯄꯨꯌꯥꯒ ꯊꯦꯡꯅꯈꯤꯕꯗꯨꯗ ꯑꯩꯅ ꯆꯠꯂꯨꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅ ꯎꯄꯥꯏ ꯂꯩꯔꯔꯣꯏꯗꯕ ꯃꯤꯀꯨꯞꯇ ꯃꯥꯅ ꯑꯩꯕꯨ ꯈꯟꯕꯤꯔꯤ ꯕꯦꯒꯁꯦ ꯑꯩꯅ ꯐꯪꯉꯤ ꯁꯔ ꯑꯉꯥꯡꯁꯤꯡꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯑꯩꯒꯤ ꯏꯆꯦꯁꯤꯡꯕꯨꯁꯨ ꯊꯥꯗꯣꯛꯄꯤ ꯁꯔꯅ ꯄꯤꯅꯤꯡꯕ ꯆꯩꯔꯥꯛꯇꯣ ꯑꯩ ꯍꯔꯥꯎꯅ ꯌꯥꯖꯒꯦ ꯑꯗꯨꯒ ꯃꯈꯣꯏꯗꯗꯤ ꯀꯔꯤꯝꯇ ꯇꯧꯕꯤꯒꯅꯨ ꯑꯩ ꯁꯔꯒꯤ ꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯖꯩ ꯃꯈꯣꯏꯗ ꯑꯣꯠꯄꯤꯒꯅꯨ ꯁꯔ ꯅꯤꯡꯊꯤꯅꯨ ꯋꯥꯗꯨ ꯍꯥꯏꯔꯒ ꯂꯩꯃꯥꯏꯗ ꯎꯞꯁꯤꯟ ꯑꯣ ꯈꯣꯡꯅ ꯀꯞꯂꯤ ꯃꯨꯛꯇꯥꯔꯩ ꯏꯀꯥꯏꯕ ꯁꯥꯎꯅꯤꯡꯕꯅ ꯃꯌꯥꯗꯨ ꯆꯨꯛꯁꯤꯟꯅꯔꯒ ꯅꯤꯡꯊꯤꯅꯨꯗ ꯉꯪꯁꯪ ꯉꯪꯕ ꯃꯃꯤꯠꯇꯨꯅ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯃꯄꯥꯟꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯨ ꯃꯌꯥꯝꯗꯨ ꯐꯠ ꯐꯠ ꯌꯦꯡꯅꯔꯛꯏ ꯃꯈꯣꯏꯒꯤ ꯅꯨꯄꯥ ꯑꯃ ꯇꯍꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯤ ꯁꯔ ꯐꯣꯔꯁꯀ ꯃꯄꯥꯟꯗ ꯀꯥꯞꯅꯍꯧꯔꯤ ꯍꯦꯂꯤꯀꯣꯞꯇꯔ ꯌꯧꯅ ꯃꯊꯛ ꯃꯈꯥ ꯈꯥ ꯋꯥꯡ ꯂꯣꯏꯅ ꯀꯣꯏꯁꯤꯟꯈ꯭ꯔꯦ ꯁꯔ